Akasvani Imphal, Wahengbam Rajesh na pau pajari, ahanbada maruba pau. Manipuri January amadagi ngarang pau bada dengue positive oiba apun missing lising ahum jamri humpu mangat sukre. Ngasi mioi sama kunmang kumapan nauna positive oiba tenaki. Rises de hidak mana natraga nicotine yauba gutka amasung pan maslagi polam sing sungba paisinduna thamba amadi yonba kudaktagi thingle. Taranipan suba Raja Thaki Komla Festival December 13 Taramapan Power Pangtok Lagani Kumayasi Mapung Pana Pangtok Naba Mipam Pangtokre. MLA Laurembam Rameson Hari Rises the Mikal Sumna Pangtok Naba Amasung Apaba Mihut Kanaba Honabada Maida Paibi Ima Singi Chauraba Taudang Lay Amasung Kendrigi Mandri Mandalna Nipan Suba Central Pay Kamisangi Term of Reference Ayaba Pikre. Manipur January amadagi ngarang fawbada dengue positive oiba apunba missing lising ahum jamri humpu manga tengnaki thasigi kuntaruktagi kuntaret fawbada punna sample sani kunipan test tobada mioi chama kunmari positive oiba tengnaki hauzik fawbada Imphal West Jilla na khwaidagi masing yamna positive oiba jilla oire ngasigi oina punna sample sani kunthramatoi test tobada mioi chama kumapan dengue positive oiba tengnaki Lekai lising ani sama tara mari amasung relief camp tarukta maiku kaptokre amadi Lekai kuntra humdoida surveillance sathakre Raijagi malaria officer na thokpa cherol aman hai ngasi Imphal West Jilla gi Ram Krishna Mission School amasung Uripok khaidam lekai Thangmaiban Karbabam lekai Uripok Takhelambam lekai Thangmaiban Maisnam lekai Kwakaitel Moirang Purel amasung Khagempali Panka amadi Imphal Iski Palace compound leiba yum chahum ahumda survey chathaki maduda yum chama humudra humdoida dengue positive oiba mioising thenaki Manipur hauzik oiriba dengue lainagi matangda Babina Multi Speciality Hospital ge Medical Superintendent Dr. Syam Kumar Laistram hai hauzik phawbagi oina pikliba angang amasung mirombi nupi singda dengue positive oiba thengnadri mangna hai khwaidagi phabadi checksin bani Dr. Syam Kumar na hai Babina Hospital gi oinadi dengue se tum hazuk se leptana lai mingchan bagi changdi oinong da mari mangade dum dengue se dum mingchali yamna serious soibusu yaure platelet ka yamna kapa aduga sahidi angang sahi ahum mari daina ahal phawadum dengue se dum positive oi ana absinga yamba kanbang ngamki atu yamna serious soiba atai laina yauduna dengue nabadagi ama khatang de khoida awaba kanbangam khidi adu magi lena atai mayamna laibasinani adu mayam da awareness pe Facebook ta so khoi dengue matangda Food Safety and Standard Act lisingani kuntaruki matungina miyamgi hakselgi swartha yengduna rises the hidak mana natraga nicotine yauba gutka amasung pan maslagi polamsing sungba paisinduna thamba amadi yonba thingle haksel amasung yaifi umbal mantralogi commissioner cum secretary Suman Singh nangarang tokpa cherol amanhai notice asi thokpadigi chahi ama phawba Manipur pumbada hariba polamsing asi yonba puthokpa amadi supply tawba thingle Lamdamasa Ladiba drug sinaba mioi chama marfudra humdoida ana laing pinabagidamak pangtokadaba numit nifu manganigi oiba free detoxification kam de-addiction camp ngasidagi hokre Imphal East Jilla gi Chingmairong de laiba Maipakpi Community Hall da pangthokiba thoram adu Union of Treatment and Rehabilitation of Users for Social Transformation amasung Raijagi Social Welfare Vibhagna punna sinbani thoram adu saruk yaraduna MLA Thangjam Arun Kumar hai Manipur asi apikpa raija ama oirabasu makhal makha kya gi hiram sing lepa laitana thengnari masigi manungda drug ki samasya asisu amani naha singbu nisadagi laptho hanaba amasung amuk anna sijinadanaba makoibu ningthina lamjing lakta peba tangai phade Coalition Against Drugs and Alcohol kadana sinduna Bishnupur Jilla gi kumbi sandongda leiba Upper Primary School da Manipuri Khunai da nisana piba seithing sing haibasigi matangda nomagi oba academic awareness program ama pangthokre Thauramadu wangang kiba singna mahiroi singna kaidonungda nisabu changyeng tauroidabani nisa thingnaba honabada laikai gi club maira paibi singi chaurba thodang lai hairi Vigilance Awareness Week October 23 gi November ani fawda Vigilance haibasi aikhoigi daitani haiba hiramda pangthokli Thauramasigi saruk ama oina Krishi Vigyan Kendra Imphal East na Vigilance Awareness Week pangthoktuna masigi wasak lauki Thauramadu gi matangda senior scientist amasung head Dr. Y Prabhabatin hai senja thumja haibasina laibak asigi oina semilon political amasung samaj pu sakhona bhorabada apanba oiri tabiriba pawasi Akasbani Imphal degini
Sahi asigi December 13 fauba Tamenglong da pangthokadoriba 19 suba Raija Thaki Komla Festival ga mari lenana Tamenglong Jilla gi Deputy Commissioner Dr. L. Angsim Dangswanana Sabhabati oidna Mini Secretariat ki Conference Hall da mipam ama pangthokre mipam masi pangthokpagi maruiba pandamdi kumai asi asoi ngam yaudna ingna tamna pangthokna bagidamaktani mahangna hai masigidamak subcommittee kunithoi semle kumai asigi chairman chu oiriba Deputy Commissioner na hai Komla Festival si mai pangna pangthokna bahonabada mipung Kudimana Thawai yauna amasung mathau da puning changna honagadabani kumsi chaigi oina numit humni chathagadaba Komla Festival asida Komla thariba singi oina Best Farmer Orange Queen changdamnaba tongan lam kopham singda game sing amasung adventure pangthokpa musical night Tamenglong Got Talent amasung seminar singba pangthokani District Horticulture amasung Soil Conservation Office Thawana Sinduna Mission for Integrated Development of Horticulture gi makada khangalaba longmi singda ningtham thada lokpa yaba mahi marong singi maru yenthokre District Soil Conservation amasung Horticulture Office ki training holder pangthokpa thorom aduda saru yarduna Jilla asigi Deputy Commissioner Hana Kamain hai Mission for Integrated Development of Horticulture gi makada sarkar na piriba maru marang amadi atei thorom sing asigi longmi singna pothok marang kaina putoktuna Raija asigi semilon chokhanaba honaminasi District ikhatnate sari ikhatnate whole nation ki oina ekoi pothok tuna ekoi busem na ba haisana ekoi living standard su wang hanba haiba tare asi leigini aduna mayam laibak yam phare election tawraga noi phambase aduna yam productive oiba ekoi secure oina na ba haina aduga economy gi su yam helpful oiba program oi halase aduga langadaba tungdasu ekoi department side lagi farmers ki benefits yam lakane at khudong sabado lobiro Sagolban Kendra Chatliba lambi sing phibam phasilaktaba amadi masibu senggatnabagi matangda Kendra sigi MLA RK imogi yumda ngasi mifam ama pangthokre mifam aduda PWD Keystone Infra Private Limited amadi tongan ba laikai gi musing saruk yaki mifam aduda MLA hai Kendra asigi serious ki thabak satharibana lambi sing rigid pavement thabagi thabak matam khargi oina lepli mang hai lambi gi manung singda serious project ki thabak sing haugadaba watpana paver block thaduna lambi sembagi thabak kudong chabal lairaba matamda haugani masina mafam amaga faunabada hena kudong sahalagani MLA Laurembam Rameshor na hairi Raija sigi maruiba wathok kya da maira paibi singna mangzil thana chongthoktuna lagiba asigumna mikhal chumna pangthoknaba amasung afaba mihut khanaba honabada maira paibi ima singi chawrba thogdang lei All Kyangwai nupi chakwat thorang lup hogdokhibagi chahi nifu mathoi suba thoranga mari lenana ibudo khagemba machai ibungo laibungda pangthokpa thoram aduda All Kyangwai nupi chakwat thorang lupki founder oiramba amadi member oiramba singi mafamda laikatuna ikai khumnaba utki Thoramduda wangangbada MLA Rameshor na hai haukiba puwari gi tangka kayada lamdamasigi mama oibi kyana laukiba thogdang sing singthani ngaini English ngani kuntareki angan basarukta pangthok laba yai haina panariba Manipur Vidhan Sabha gi mikhalda maira paibi ima singna chawraba thogdang logduna mikhal gi kanglon chumna pangthok anab honabada ichang thongna saruk yabiyu Indian Red Cross Society Imphal East Branch Sinduna Jennings Blood Center da idan tawbagi thorom ama ngasi pangthokre thorom aduda Red Cross ki volunteers sing amasung Government Dance College ki mairoi singna idan tawki Central Bureau of Communication Regional Office Imphal na swachhata hi seba amasung One Nation One Mission plastic na thonba pollution loisilasi haiba pandamda Imphal West ki singjamai supermarket ki dukandar sing amadi mafam adugi mioi singalonna lu nanbagi thorom pangthokre Assam Rifles Sindra Tamenglong amasung None Jilla gi Aton Kulen amadi Tabam Kulda Operation Sadbabana gi makada lemna layang bagi kema mangarang pangthokre maduda kunja chani henbaromda layang ki amadi hidak langthak sing yenthokki District Health Society Fezol na Sinduna Jilla asigi Tunbung Upper Primary School da nomagi oba lemna layang bagi kema amasung taba watpagi screening pangthokre thormasi Sardar at 150 thorangi makada pangthokpani Kem aduda mioi chani tarani thorom layang bagaloinana hidak lanthaksu yenthokki
नोमगी ओइबा सेरिकल्चर कृषि मेला कम एग्जिबिशन अमा थासिगी कुंथ्रादा इम्फाल ईस्ट की मंत्री पुखीदा लेबा CSB रीजनल सेरिकल्चर रिसर्च सेंटर स्टेशन दा पांगथोकदोरी मेला असिदा खंगतलबा सिल्क की पोथोकसिंग योनगदोरी थवाई यावबा मियोइसिंगना अयुक पुंग 10 दगी नुंथिल पुंग 3 फावगी मनुंगदा लाक्तुना पोलमसिंग असि लैबा यागनी आकाशवाणी इम्फाल दगी पाव ताबिरी केंद्र की मंत्रिमंडल निपान सुबह सेंट्रल पे कमीशन की टर्म ऑफ रेफरेंस अयाब पीख्रे नई दिल्ली दा मंत्रिमंडल की मिफम लोरब तुंग दा पाउमीसिंग दा वांगांगबदा इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी वैष्णोन हाई कमीशन ना मसीगी कॉन्स्टिट्यूशन सेंखिबा तारीख तगी हौरगा था 19 फावगी मनुंग दा रिकमेंडेशन पीगनी मांग हाई कमीशन असिदा चेयरपर्सन अमा लेगनी पार्ट टाइम मेंबर अमा अमसुंग मेंबर सेक्रेटरी अमा लेगनी मंत्रिमंडल ना फॉस्फेटिक अमसुंग पोटासिक फर्टिलाइजर दा निंगथम लौरकी ओइना न्यूट्रिएंट बेस्ड सब्सिडी रेट पीबदा अयाबा पीख्रे मंत्री नाई रबी लौरकी ओइना लुपा कोटी 53,950 सब्सिडी पीबदा मंत्रिमंडल ना अयाबा पीरे हाइरिबा रेट असी अक्टोबर अमदगी चटनबा हौगनी केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी ना हाइरी नेशनल हाईवे सेंबदा अमोट अकाई लाख टन मरफू हेना सिनरी नई दिल्ली दा पांगथोकपा CII कॉन्फ्रेंस दा वांगांगबदा श्री गडकरी ना हाई ट्रांसपोर्ट की लमदा इथानोल अमसुंग मेथानोल गुंबा बायोफ्यूल सिनबना पोट पुथोक पुसिन तौबगी चादिंग चादा 5 दगी 6 ता हंथरगनी हौजिक सानबगी पाव वाइखोम चित्रधनी दगी Manipur Horse Riding and Polo Association की मखादा चथरिबा 39 सुबा N Hazari and Dr. N Tombi State Polo Tournament 2015 गी ngasi sanakiba match ta Black Watch Polo Club Babuparana Imphal Riding Polo Club Team Ebu Panjal 15 ani da thoiki atopa match amada X Polo Club Wangkhaina Ibudau Thangjing Polo Club Moirang Bu Panjal 19 ani da thoiki Bhutan da pangthokiba SAF Under 17 Women's Football Championship da Bharat ki captain oikibi Julan Nongmai Them na ngasi Imphal da thunglarabada Salin Digital amasung Bahujan Sahitya Academy na mahakpu airport ta taramna okre Jeliangrong Football Association na sinduna Sai Ground takil da chathariba taramari suba Jadonang Memorial Football Tournament 2015 gi ngasi sanakiba pre-quarter final match ta Namdilong amasung Gaidinjang Panjal ani ni chanaduna draw chatki atopa pre-quarter final match amada Sutudaina Aling FC bu Panjal amasino da thoiki South East Manipur College Komla Thabi gi annual sports meet ngasi dagi haure numit mari ni chathagadaba sports meet asi Department of Physical Education amasung IQAC na punna sinbani Jiribam da kem tawduna lairiba CRPF ki 153 suba battalion na Sports Authority of India khusamna duna Khelo India gi manung channa pangthokpa Jiribam cricket tournament ki ngasi sanakiba match ta Ichel Club Duibong na Jiribam Dynamos Lalpani bu wicket mari da maithiba pikre Ranji Trophy Plate First Class match ki Nadia Talaiba Gokulvai Somabhai Patel Stadium da sanakiba match amada Manipur amasung Bihar draw chatkre Manipur University Inter-College Weightlifting Men's and Women's Competition ge ngasi Nambol El Sanoi College sa sanakiba tongan ba weight category da athoy hen tanakre Lailam Thokpam Youth Development Club na sinduna chatharakpa ahanba Ikop Ningthau State Level Open Chess Tournament ngasi loisinkre Tournament asida makok mathang taraba singda mana mathum yengthokpagi thoramsu pangthokhi Thoubal District Table Tennis Association asinba State Open Ranking Table Tennis Tournament 2015 hayengdagi horagani Thoubal Jilla gi tongan ba Thoubal Jilla da laiba Table Tennis Association gi indoor stadium da chathagadaba tournament asida tongan ba jilla taruk ki sanaroi chanirom na saruk yagani Rajesh Thagachari Chitradhani Aroibada Marubi Pau Manipur January amadigi ngarang phawbada dengue positive oiba apuna missing 3,950 sukre ngasi gi oina punna sample chani 138 test tobada mioi chama kumapan dengue positive oiba thengnaki Laikai 2,210 amasung relief camp tarukta maiku kaptokre amadi laikai 138 da surveillance chathakre Rises the hidak mana natraga nicotine yawa gutha amasung pan masla gi polam sing sungba paisinduna thamba amadi yonba khudatagi thingle Tarani Pansuba Raja Thaki Komla Festival December 30 Taramapan Power Pangtok Lagani Komayasi Mapung Pana Pangtok Naba Mipam Pangtokre MLA Wahengbam Rajesh Haidi rises the Mikhal Sumna Pangtok Naba Amasung Apaba Mihut Kanaba Honabada Maira Paibi Ima Singi Chauraba Thogdang Lay
amasung kendra gi mantri mandal na nipan suba Central Pay Commission gi terms of reference ayaba pikre. Paulo Jare.